SHAKHANGBA JDU की यूथ की प्रेसिडेंट Bhaktaraj Thiyam दा ngarang numidang Nongmei KAPSILLATUNA attack CHATTHARAMLE Press na fangba paumagi matungina thaudok adu ngarang numidang pung 9:10 rom taba duwaida Thobal district ki manung chana waithau golai mapada thokibani thaudo adu da mahak masadi asop pandang hodre dubu mahak na toglakpa I-20 car gi mamangi glass amadi maning thangba thong amadi glass da Nongmei maru na panduna amanga ta thoki hairi Bhaktaraj Thiyam ngarang Thobal da leiba mari mata amagi yum amada lanai thabak amagi chatluraga mahaki I-20 gari thauduna Imphal da haigalakpada mahaku tanarakpa angoba machugi bolero gari amada lakpa Nongmei paiba SHAKHANGBA miyoi ahumna mahaku waithau golai mapada khamlakhi miyoi sing aduna mahak JDU gi youth ki president Bhaktaraj Thiyam ra haina hanglakhi oiriba fibam aduda mahak na kibadagi natte haina khumki maduda miyoi sing aduna mahaki car adu check tawduna mahak na purakpa bag tagi sel na chingba lawki tungda mahaki gari da Nongmei round kaya kapsillambani tungda miyoi sing adu Thobal rom da khonglei thuna chatki hairi thaudo adugi matangda JDU Manipuri Youth Wing President Bhaktaraj Thiyam na TOMTV da hai asigumba ki akhang nanghanbagi thawong asi pende hiramasigi matang da mari leinaba sing na thigatuna mara leiba sing gi mathakta logi oiba action lokhatpiu hiramasigi matang da mahak na police ta complaint tawduna chapchaba logi action lokhalagani haina mahak na makha takhi Manipur da leiriba irang asuk yam kallab tanja asida akoigi gun culture gi sumaina ama tholokpagum tawne nai haijage ado gun culture gi thabaksi matung dadi thoktanaba aigi side tagi ai haijage aduga si thodok sigi matung ina ai atopa legal action lawjagani ai concern authorities sing da ai kano haijari hairiba culprit ahum adu athu matam da phagalaga makoi dandi pibiyo na ai side jo haijari